Loyalam E-PAO tabi bakutimappu hitram susmitana namidangi pau pizari aham da pantabi headline. Fagatkhre ikai JP gi miyoi chatruk henbana masa gi khudek piduna PUCL gi mathakta FIR lokhanaba Fagatkhre ikai PS ta ahiba cherol pisingkhre. Malem thongamna Delhi dagi Imphal phawa cycle da chatke haina president ta haijakhre. Kangpokpidagi district ki area dagi US na sawa sophisticated weapon yauna yamlaba Khutlai Fagatkhre. Pausandona pijari. Fagatkhre ikai JP gi miyoi chatruk henbana masa gi khudek piduna PUCL gi mathakta FIR lokhanaba Fagatkhre ikai PS ta ahiba cherol pisingkhre. Manipur da kumjalisingani kulumjai gi me ahum dagi thoklak liba irang asigi matangda handakta Delhi da best toba PUCL na asengba achumba amata khangnana lana maitai da atamnana onsinuna maral kaya siri lagliba asigi mayokta irang asigi horapam oiriba khoisauna raba torbung GP gi Fagatkhre ikai gi miyam yauna Saiton Gram Panchayat Administration Committee gi chairman luchingduna PUCL gi mathakta FIR lokhanaba Fagatkhre ikai police station da masa gi khudek piduna wakacha chayol sing ngasi pisingkhre. Kumbi Assembly Constituency ki MLA S Premchandra gi midyang makhada PUCL gi mathakta FIR lokhanaba Chero Singh Pishin wa lakhiba Saiton Gram Panchayat ki Administrative Committee gi Chairman Ibom Chana phongdokibada Delhi da best toba body PUCL na Manipur da kumjali singani kulhumdoi gi me ahum dagi horakhiba irang asigi matangda PUCL na field inquiry report ni haina chena chatruk hena panba ama phonglaliba aduda thokliba irang asi valley daleba maitena tawbani habigi tongan aranba charge kaya ama tawduna maitai purup malimgi miyamda lana uhanaba tawraliba asigi matakta chap chaba thijinduna logi oiba lokapam thokpa thabaksing lokatuna PUCL hariba body asi ben tawiyu haiki mahakna makatana hai thokliba irang asigi horakpham oiriba torbung Fagatkhre ikai gi miyamna PUCL gi mathong huktaba semjin sajinba aranba da yumpham oiba report kaya sing asi asuki matik yaningde masigi dabang ngasi miyoi chatruk na masa gi khudek yawraba FIR copy sing Pishin Mani Haraduna Delhi the best of PUCL asi matam chupagi oina ben tawgadabani haiki. Malem thongamna Delhi dagi Imphal phawa cycle da chatke haina president ta haijakhre. Manipur gi chai ani helak laba conflict asiga mari lenena state asigi miyam gi lifeline oripa national highway singda maru oina maitai singna chathok chasin tawada athing ba kaya thamliba asigi matangda aroiba warushin ama purak handuna matik chaba public free movement lehenaba gi wakhalonda India government ki pungning chingsingadaba democratic oiba khongchat ama cycle season aduna Delhi dagi Imphal tamna chachage haina transgender activist Malem thongamna India gi president Draupadi Murmu gi office ta eiba cherol pisinduna hijakhre hari Malem thongamna Delhi police ta Delhi gi court aman thagalakhiba charge amagi anirak suba hearing da saru yanabagi damakta August 13 da Imphal thadokibani mahakna Imphal thadoklamdai mikup kharagi mamangda mahaki halakpagi khongchat asiga mari lelena memorandum ama BJP Manipur Pradesh ki president A Sarda Devi gi khuthangdagi Manipur governor da pisinaba thorang tawki adobu tungda mahaki cherol adu BJP Manipur Pradesh ki maikedagi receipt tawi yaktabana ngasi amuk hana India gi president da mahaki ayiba cherol adu pisin kibani haina Malem thongamna thadorok cherol man hari Kangpokpidagi district ki area dagi US na saba sophisticated weapon yauna yamlaba Khutlai Fagatkhre. Security force na ching amasung tampaki mafam kayada santi thamnaba leptana pakhalakpa khongthangi manung chana haukiba yumsa gaisa numita Kangpokpidagi district ki manung chanba mauhing amasung changau bungkhul anigi saruk ta leiba jungle gi saruk amadagi yamlaba Khutlai sing fagat pangamkhre hari pau asina makatana haribana fagalaba Khutlai sing adudi magazine ga konana M16 rifle ama marut tara 303 rifle ama magazine ani pistol ahum magazine ga konana .22 rifle ama maru nifu ball action rifle taruk single barrel ani amasung maru taran tefagale operation aduda makhata na pompi gun ahum hand grenade ani wireless set mari amasung bulletproof jacket ahum phagat pangamki district asimaki Kotjin village sa chatakiba operation amadana magazine ga konana 9mm carbine ama single barrel rifle ama Colt magazine rifle ahum improvised mortar ahum amasung hand grenade ani fare Imphal East ki Kangpokpidagi area da jatakiba area da na pompi gun ama rifle ama hand grenade ama amasung wire set ama phagatki hari
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ Loyalam E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯖꯤꯂꯥ ꯄꯔꯤꯁꯗ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯤꯈꯜ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯁꯥꯡꯅ ꯄꯥꯡꯊꯣꯛꯇꯅ ꯂꯥꯛꯈꯤꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯈꯟꯕꯒꯤ ꯃꯤꯈꯜ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯋꯥꯌꯦꯜ ꯄꯤꯈ꯭ꯔꯦ꯫ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯀꯦꯝꯄꯥꯌ ꯁꯥꯃꯥꯀꯦ ꯁꯦꯀꯔꯅ ꯄꯤꯈꯤꯕ ꯋꯥꯌꯦꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯪ ꯀꯨꯝꯖꯥ 2024ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯊꯣꯛꯈꯤꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤ ꯑꯃꯗꯤ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯍꯥꯞꯄꯒꯤ ꯏꯟꯇꯔꯤꯝ ꯑꯣꯔꯗꯔ ꯑꯗꯨ ꯆꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯀꯦꯁ ꯑꯁꯤꯗ ꯑꯦꯄꯦꯂꯦꯟꯠ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ RD&PR ꯒꯤ ꯀꯃꯤꯁꯅꯔ ꯗꯤꯔꯦꯛꯇꯔ RD&PR, ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ, ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ, ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ, ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ, ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ, ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ, ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤ ꯃꯨꯇꯨꯝ ꯕꯣꯔꯦꯟ ꯁꯤꯡ, ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯗꯒꯤ ꯀꯣꯟꯖꯦꯡꯕꯝ ꯖꯌꯟꯇ ꯁꯤꯡꯅꯆꯤꯡꯕ ꯃꯤꯑꯣꯏ 15 ꯌꯥꯎꯔꯤ꯫ ꯔꯦꯁꯄꯣꯟꯗꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯔꯥꯡꯄꯥꯠ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯐꯩꯔꯣꯏꯖꯝ ꯍꯦꯔꯥꯃꯅꯤ, ꯆꯔꯥꯡꯄꯥꯠ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯏꯃꯣ ꯁꯤꯡ, ꯇꯦꯟꯊꯥ ꯈꯨꯟꯖꯥꯎ ꯅꯥꯔꯦꯝ ꯂꯩꯀꯥꯏꯗꯒꯤ ꯅꯥꯎꯔꯦꯝ ꯄ꯭ꯔꯗꯤꯞ ꯁꯤꯡ ꯑꯃꯗꯤ ꯃꯣꯏꯔꯥꯡꯀꯥꯝꯄꯨ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁꯣꯔ ꯁꯤꯡꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯔꯤꯠ ꯑꯄꯤꯜ ꯅꯝꯕꯔ 9 of 2024ꯒꯤ ꯃꯇꯥꯡꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯏꯪ ꯀꯨꯝꯖꯥ 2024ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯄꯤꯈꯤꯕ ꯋꯥꯌꯦꯜ ꯑꯃꯅ ꯁꯤꯡꯒꯜ ꯕꯦꯟꯆꯀꯤ ꯋꯥꯌꯦꯜ ꯑꯃ ꯆꯠꯍꯟꯈꯤꯗꯕꯒ ꯂꯣꯏꯅꯅ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯗꯤ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯅꯠꯇ꯭ꯔꯒ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯃꯈꯥ ꯇꯥꯅ ꯃꯊꯧ ꯇꯧꯅꯕ ꯈꯪꯍꯟꯈꯤ꯫ MPR Act 1994ꯒꯤ ꯁꯦꯛꯁꯟ 109ꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤ ꯑꯃꯗꯤ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯈꯟꯈꯤꯕꯅꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯋꯥꯌꯦꯜ ꯆꯠꯊꯔꯛꯄꯗ ꯑꯦꯇꯣꯔꯅꯤ ꯖꯦꯅꯔꯦꯜꯅ ꯀꯣꯔꯠꯇ ꯍꯥꯏꯈꯤ ꯃꯗꯨꯗꯤ MPR Act 1994ꯒꯤ ꯁꯦꯛꯁꯟ 109 ꯅꯠꯇ꯭ꯔꯒ ꯁꯦꯛꯁꯟ 22ꯒꯤ ꯃꯈꯥꯗ ꯈꯜꯂꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯅ ꯊꯥ 6 ꯃꯊꯧ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯣꯔꯠ ꯑꯁꯤꯅ ꯏꯪ ꯀꯨꯝꯖꯥ 2024ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯄꯤꯈꯤꯕ ꯏꯟꯇꯔꯤꯝ ꯑꯣꯔꯗꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯊꯣꯛꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤ ꯑꯃꯗꯤ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯈꯟꯅꯕꯒꯤ ꯏꯂꯦꯛꯁꯟ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯄꯥꯏꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯄꯦꯇꯤꯁꯅꯔ ꯑꯃꯁꯨꯡ ꯔꯦꯁꯄꯣꯟꯗꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝꯁꯤꯡ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯖꯁꯇꯤꯁꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯑꯅꯧꯕ ꯃꯤꯈꯜ ꯑꯃ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯗꯤ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯃꯦꯝꯕꯔꯁꯤꯡ ꯃꯈꯥ ꯇꯥꯅ ꯃꯊꯧ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯃꯥꯡꯗ ꯁꯤꯡꯒꯜ ꯖꯖꯅ ꯄꯤꯈꯤꯕ ꯗꯤꯔꯦꯛꯁꯟ ꯑꯗꯨ ꯆꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 243(e) ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯑꯦꯛ 1994ꯒꯤ ꯁꯦꯛꯁꯟ 20ꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯒꯤ ꯃꯇꯝ ꯆꯍꯤ 5ꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦ꯫ ꯏꯪ ꯀꯨꯝꯖꯥ 1963ꯇ ꯑꯦꯃꯦꯟ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯑꯦꯛꯀꯤ ꯁꯦꯛꯁꯟ 22 ꯀ꯭ꯂꯣꯖ 3ꯗ ꯌꯥꯎꯕ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯒꯗꯕꯅꯤ꯫ ꯑꯦꯛ ꯑꯁꯤꯒꯤ ꯁꯦꯛꯁꯟ 22ꯒꯤ ꯃꯈꯥꯗ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯚꯣꯇꯔ ꯄꯨꯝꯅꯃꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯈꯟꯕ ꯌꯥꯏ꯫ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔꯁꯤꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯈꯟꯈ꯭ꯔꯕꯗꯤ ꯑꯦꯛ ꯑꯁꯤꯒꯤ ꯁꯦꯛꯁꯟ 22 ꯀ꯭ꯂꯣꯖ 3ꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕ ꯀꯣꯜꯀꯇꯥꯒꯤ ꯃꯐꯝ 12ꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯥꯏꯂꯦꯟꯠ ꯗꯤꯖꯤꯇꯦꯜꯗ ꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯆꯍꯤ 2 ꯍꯦꯟꯅ ꯂꯩꯔꯛꯂꯕ ꯀꯝꯃ꯭ꯌꯨꯅꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯅꯔꯦꯕꯜ PM ꯄ꯭ꯂꯤꯖ ꯚꯤꯖꯤꯠ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯊꯥꯕ ꯋꯥꯔꯣꯜ ꯄꯥꯏꯔꯗꯨꯅ ꯀꯣꯜꯀꯇꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ 12ꯗ ꯍꯧꯈꯤꯕ ꯑꯣꯒꯁꯠ 15ꯗꯒꯤ 18 ꯐꯥꯎꯕ ꯅꯨꯃꯤꯠ 2 ꯆꯨꯞꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯥꯏꯂꯦꯟꯠ ꯗꯤꯖꯤꯇꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯈꯣꯡꯖꯪꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠ ꯑꯣꯒꯁꯠ 15ꯗ ꯀꯣꯜꯀꯇꯥꯒꯤ ꯂꯝꯀꯣꯏꯕꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ 12 ꯍꯥꯏꯕꯗꯤ ꯚꯤꯛꯇꯣꯔꯤꯌꯥ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ, ꯀꯥꯂꯤꯘꯥꯠ ꯇꯦꯝꯄꯜ, ꯅꯦꯇꯤꯚ ꯇ꯭ꯔꯥꯏꯜ ꯄꯥꯔꯛ, ꯇꯦꯒꯣꯔ ꯄꯥꯔꯛ ꯁ꯭ꯇꯦꯁꯟ, ꯃꯤꯁꯥꯏꯜ ꯄꯥꯔꯛ, ꯋꯥꯇꯔꯂꯥꯏꯟ ꯒꯥꯔꯗꯦꯟ, ꯁꯥꯃꯨꯋꯤ ꯅꯤꯀꯣ ꯄꯥꯔꯛ, ꯁꯥꯏꯟꯁ ꯁꯤꯇꯤ ꯒꯦꯠ, ꯖꯗꯟꯄꯨꯔ 8VS ꯁ꯭ꯇꯦꯠ ꯄꯥꯔꯛ ꯁ꯭ꯇ꯭ꯔꯤꯠ, ꯁꯔꯗꯥꯕꯅ ꯚꯕꯟ ꯀꯝꯄ꯭ꯂꯦꯛꯁꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯥꯏꯂꯦꯟꯠ ꯗꯤꯖꯤꯇꯦꯜꯒꯤ ꯆꯦꯌꯔꯃꯦꯟ ꯐꯟꯖꯧꯕꯝ ꯂꯟꯖꯤꯠ ꯃꯁꯥꯅ ꯃꯈꯨꯠꯇ ꯂꯣꯡ ꯂꯤꯚ ꯏꯟꯗꯤꯌꯥ, ꯑꯣꯅꯔꯦꯕꯜ PM ꯄ꯭ꯂꯤꯖ ꯚꯤꯖꯤꯠ ꯃꯅꯤꯄꯨꯔ, ꯂꯣꯡ ꯂꯤꯚ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯏꯕ ꯋꯥꯔꯣꯜ ꯌꯥꯎꯕ ꯀꯥꯔꯗꯁꯤꯡ ꯄꯥꯏꯗꯨꯅ ꯃꯤꯅꯤꯠ 10 ꯔꯣꯝ ꯁꯥꯏꯂꯦꯟꯠ ꯄ꯭ꯔꯣꯇꯦꯁꯠ ꯄꯥꯡꯊꯣꯛꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯟꯖꯤꯠꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯝꯃ꯭ꯌꯨꯅꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯕ ꯍꯥꯏꯕꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯈꯤ꯫ PMꯅ ꯃꯤꯔꯩꯕꯥꯛ ꯆꯠꯅꯕꯒꯤ ꯃꯇꯝ ꯂꯩꯔꯕꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
Prime Minister Narendra Modi na foreign diplomacy ki oiba thabak sing leptana paikalabasu lebak manungi oiba issue ama oiriba Manipur gi matang da dikkari amata thousade haina Congress ki luchingba Jairam Ramesh na phongdokre. AICC ki General Secretary Jairam Ramesh na mahaki account da thagalakiba warol amada haribana Kanglup ki irang na matam sangna awaba mayong na duna leriba Manipur gi miyam na state aduda Prime Minister karam kanda lakadagi haina ngairaga leri adubu Prime Minister na kari amata thousade adubu mirai baktadi yamna toini chatli ngasi August 18 amasung kontra asi Prime Minister Narendra Modi Japan da khongchen pangtholaba matungda mafam dudagi amuk numit nini gi khongchata China gi Shanghai Cooperation Organization gi Annual Summit ta saruk yagadabani Prime Minister Narendra Modi gi maikadigi mahaki khongchat asi lebak sing asigi marakta hen afaba mari thambaga lunana malem da santi thamnaba honabada achoba kana bakaya amasu pigadorabani haina phongdokli Freedom Fighter Hypo Jadonangi akhoi kanagi su mikha polakte ningtamna hingadabani haiba wakhalon tamjani ngai ni haina pi niwmaina phongdorakli Freedom Fighter Hypo Jadonang na mapanga kalaba British ki mayokta akhoi ningtamna hingadabani haibagi wakhalon adu ngasigi mirol na mataw tamjani ngai ni mahaki khongol asida tung indona chalabadi akhoi shoidana maipa kani haina Jalyarong Union Assam Manipur Nagaland ki General Secretary Pati Zai Newmaina phongdokre Union asina sinduna ngasi kaisampata laiba Hypo Jadonang pakta pangthokiba Freedom Fighter asigi marfudara mari shuba common thoranga mari lenena General Secretary asina mafam asi phongdoladuna makhatana haikibada Freedom Fighter Hypo Jadonang gi punsi asi angakpani matam aduda aduk yamna lairik laishu phangbasu nate mapanga kalaba British ki mayokta ekhoi ningkha tamna hinglakiba jati amani aikhoi kanagi su mikha polakte haiba wakhalonda ningtambagi damak lanthena kibani masi mahaki pokpadagi loina raklaba magun amani mahaki asigumba wakhalon asi tamjaningai ni Hypo Jadonang ki common thoram asi state ki thak tapang thona ba Jalyarong Union gi maikadagi sarkar da khayara khana takshin balekre adubu ngasi phawa sarkar gi maikadagi thabak oina onthokpa leitri hiram asida sarkar gi maikadagi akanba miyeng changpham thoi Hypo Jadonang gi common thoram asi lamdam asida leriba yalhomi khudimakna zati bijati khaidana punang pangthokmina bachangi state asida hauzik leriba irang asina maram oiraga Freedom Fighter asigi common thoram asi chahi asigi oina di pikna maming khaktagi oina pangtholi adubu mathang chahidadi Hypo Jadonang gi common thoram asi hena pakthok chongthokna pangthona bo honari haki Mizoram government na state aduda chakni basing lakshinaba Mizoram Prohibition of Biggery Bill lisingani kunmanga pass tawkhre Mizoram da Sairang Singmur Ral Head Yaukshilakpaga Iroinana State asida mapalamdagi mitokaya lakpa yabagi oithokpa lebana Mizoram Sarkar na Mizoram Prohibition of Biggery Bill lisingani kumanga pass tawkhre Maru oina bill asi adugumba awaba taraba miyosing rehabilitation measures sing piba yauna chakni basing asi mapungfana laksinabagi damaktani hari Mizoram Sairang Singmur Ral Head Yaukshilakpa asina state aduda atopa lamdagi chakni phiniba miyoi kaya ama lakpa yabagi oithokpa lebana hokiba tang kuntareta state adugi Social Welfare Women and Child Development Minister Lauren Puina bill adu house the table tawradana law asi state aduda chakni ba phiniba thingba khaknatana livelihood option ga loinana makoising aduda long term support pibesu yauri Mizoram asi lebak asigi atopa state singa yengnabada changni bagi masing asi yamna nemi community support system church amasung NGO singna makhoibu support tawi adumapu Sairang Semhoi railway head asi operational orakpana mapanagi mitau khaya changsilakpa yari hariba railway station asigi September 16 da Prime Minister Narendra Modi na sangagadabani bill asida state level relief board ama semba yauna changni basing adu ningthina khanduna khunda laita dringai amadi makhoi gi pongna phonlamdam aduda amuk hana halhandringai gi mangoinana temporary oina thambagi wafam yauri handakta chathaki ba survey amada state adugi capital city oriba Aizawl khaktada nal local yauna chakni ba kunthra gi matakta thengna ki haiki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Arabada marueba pau amuka na pizari Fagatkhre ikhai GP gi miyoi chatruk henmana masa gi khudiek piduna PUCL gi mathakta FIR lokhanaba Fagatkhre ikhai PS ta aiba chero pisingkhre Malem thongamna Delhi dagi Imphal phawa cycle da chatke haina president haijakhre Kangpokpi district ki area dagi US na saba sophisticated weapon yauna yamnaba Khutlai Fagatkhre
Matang asida Loyalam E-PAO na namitangi pao bibil lezari tabili ba khudimako amuka hana kurumjari.